Kurmzari. Lit TV ki test of cartoon ki mahau meng ta video su aham tara musari. Bro ngasi imphal phangwa pau se sing cartoon sing da cartoon nisna kari haning liba kari phunung liba kari wakhal khalan ni ba do myam sanu thamjage. Am la khusage sanga express ki onthok pani dai onthok pani yeng biu nakna mange na India ki prime minister man ba ama aduga Bangladesh ki Yunus Khan man ba ma handak Bangladesh ki aduma me am se pada notice ki pa jo khilam ma myam do adu matang dani Adaida Modi man basina gada pair ga haibasin ni kai haigada hoi karigino nangna China gi angabu nu pa duga pullaga akhoi gi lam chicken nekta thadat kani harido namai duda gadda sina thomjilura an haibne adaida Yunus Khan man basina haire hai ngai kho ai haide kanana haijile no aina hai dana na hajik leiba issue gi ngarang khoi pauche daga phongna ko mayam do ma khoi notice ki pat khara ji Bangladesh ki leiba si jokshale ko chale da handak Bangladesh da khoi China na dum mateng pangna khotana dugi torko matam da nasai gi prime minister man ba Modi man min sauro to bune gada je pairaga Yunus Khan je thomdat ke to bune adugi amna phajaba manung da artha senba yam phajaba dum ba cartoon ne thamjage matang da rishina khoi sana leba ki loire dana haibudun loire dana stu yeng biu yam phajaba khoi panji yenga magi mayam mama akhoi ki ke haitare stasi yeng yu khoi sai panji gi box de i de ko panji aduga 420 ai je 420 na haina budo khoi na hindi daga harga 420 ni ma diga haibud duna masai nupa in hai lap ne ba oja paknai hariba angau budugi kar ma lawje budusu huran bi khrena mane nang kai ka lege hai ka ne angau mu chu layu adu to waduna phani khoni kaina ga mana panji sina haibudu da mana hairudu ne aduna maje car se angau budu leijaba adu leijaraga sai panji na hai na du huran bi ki bi sin da panji ne kamai khumi da huran budu angau bu pakna ram ba tare na ma sai huran budu du su angau bu pakna ram ba tare na je khoi gi machu pakna ba dagi khoi leidana sawon se na makha da haida ba ya de leba ko puda awang ka ba de si dum tongnari dum khara mayam se dagi angau bu machu chalaga setlaga ai paknai angang na pakna de amu na pakna de gaina mayam se loi yeng na mayam lai panji ge dagi social media su paisa pai ge di sumain to paisa yam lak ke har dia khoi tezbata manada number ishala bek ta hapu changa kani gaina sudraba nomdraba kaim to honadraba kaim ta yaroi duk tharaga lai khuram ga yaroi thabak sudragadi line kasu pop thadaroi adani ada panji do yengna ka namas nang jango machu yam paknai haibda ango machu gi karam leijabane adeda asai huram no huran gi bagi panji do yeng huran basu ango machu da paknaram batare na yam phajaba sesu wan to leba cartoon nin thamjage matang da leisina koi pongna phomgi balu he aduni balu si jengbiu asai mai bel singe saure relief camp da leiba mai bel sauraga ngajig elected hai tare ko sisida complaint to buni mayam leiba handak leiba relief camp gi thum gi wathok kar gi wathok mayam legi mayam do da mana hangne karam kanda no isagi yum da leidori sbo hang sai gi elected kuta pajama sele agi Nehru tupi upadene elected ne hajabu do da ima masi mamang sakana tholam ihe kuira roi hanjen bana mamang sakara tholam bane na masana paijari budo ada mamang sajikti mu khoigi present rule leiramni na sakara se leitabaga chamana ba governor rule tawra leibani na adani masaje kokthokiba adi mamang sakara tainena ba khona ba khalda humang kaga aima masi mamang sakara tholam bani ihe kuira roi hanjen bana yamna kokthoduni mamang sakara Panaba mamang sakada yaram kangu duna mu anoba sakada laga mu semba ngaktani anoba kari haina budo khoi all wine in new bottle adana bottle duni silba wine di dum hana gi dum oiba adugi film duni sini am phajaba sidani sai cartoon sa thamai se duna kokthok charak bodo kuirak pajda sahi di president ul thamgre ade isa ji MLA ara elected la kai ji kokthok ko matang jorak bodo ade dani mamang sakar toram bane na anu kuiroi election je 2027 na tawdoi ni kari lakadege do di yeng batabni matang laisina khoi huelan paugi as loire habiduni saidan pi ni se wari sana bane sambul ga chauna puladuna adeda pi hanjina hari ama man junior odina khare senior odina da senior sin habni nang ta da do yu yam thakle hai bi sakhi na as wari sana lambi da noi ta da do yu yam the bu sakhi na man habda sakhi na kumakuni akhoi nu pa sune yam thai adubu ju thakpanate hidak thakpani hayna ona haina budo sida nu padu da yam thakpani haibne akhoi haina budi
yu thai kaido phajamande na aduna chingi isini nausini hainabado oja noidi machin yam thini mukhong hamge hairaga mati phairaga lerimi haibado adagi mapan thokke hairaga mayung halaga lerimi phagi wena ga hainaba suma mayam duni khoi phajaba haibata sijinaba haiba tare khoi gida yamna aduna mukhong hamba khoina number 2 tawbaga haibado do number 1 haik hainabada phajadabani yamna phajaba yamna lemba londani haise de moidedi confusion ma chapado mukhong hamge hairaga number 2 tawine aduga khoi mapan thokke hairaga number 1 tawine haidana admaina khoi gileidana aduni adaidani noi tamodo yam thebe ma sakien tamani adaida mani hoi khoi nu pa swem thae adu yu thakpanati hidak thakpani hayana yam phajaba sisu nungsu nungba adumba cartoon ne thamjage matang da larisina khoi narol thaudangi hawa do leirang do haibadoni adi yengbiyo ahalani ko wari sanabane amai masen oina basu yai elected masen haji khoi kap taraga leibra leitabra haba sinama sarak pasu oiba yai aida cartoon sin yengai se adaida aibu thajabiyu manipur se awon bama pujara kiyana man haibane ada amasina hai olak kadoribra natraga onthak higadoribra mari tawrani na hauji se manipur gi yam nungai taba poni hauji khoi myam ma hunnaraga ngangnaraga leiba madugi matam natte achum bai dudi fake ai dudi adum lakani kanamtana lot pa yaro aduna hauji si 21st century gi matam ni loina khangnarabani kanana kari tori je aduna kadar mada jhut musidi amta yaro roi thaina gi matam da telephone gi matam phanglingai telegram matam da pangai da hajan ba ai delhi chekani aduga ai lerakani ai adu tawgune lo delhi chali chate laina khangani karai tawriba yamna laina khangna matam ni adudani mane ai bu thajabiyu manipur se awon mama pujara kian haiba amasne olak ka doribra natraga ontha khiga doribra madi tawrani na yam phajaba dum basisu wan thok leiba cartoon ni thamjage matang da leisna khoi people's chronicle gi witty wednesday aduni ala mayam se mayam gi function namada wangang bani elected oiduni maina haijabdo cartoonist singi mai symbolic haidare khoi gi neru tupi upaba kuta paijama selaba doidadi ma elected oire either ma MLA obi mantri obi mana mayam sida basan pithabagi shenamane ada mayam namana hai allegations of corruption, nepotism, scam, unrest, law and order, infighting among party members, etc. are all lies. Manaji. Hadleba Maransi Lema corruption gi, Aduki Amagam, nepotism gi, scam, Chenaba, Adogi Tangdulita, Daba, law and order from Pataba Mam Sing, Adagi Amanunda, where party machine Marakta, infighting Amagama Kana Harvase, all are lies, Aramang Actani. They are trying to tarnish party's image, so don't believe them. Makoina akogi party sibu zat soknaba tawriba magi image soknaba tawboni and mayam thajabiru nu na mayam je lawni ata mayam je phami mayam je na yenga leibagi sineduna kari tawrigi haiba potuni aduna hajiksi yamlui hajik adu koigi hayeng February 13 bauni 2026 ki akoi kemba sangdokiba PR se loidoise madudagi makha tana semu mu sangdoki ta di phibam soktuni aduga mayam jo hairi November tha laktore November gi 30 phawmung di anuba popular government ama leini haidana A na bu oire B na bu oire X na bu oire Y na bu oire yengba tabani madugi pu domuk India government na kamaina kanga kadage haibaduni isu se lotion haibadi nahana lotion ba yarbani lotion dibisi karigino masigi manumda kari lei haibasi yana kanna nainari bani aduna yengsi kari khongthang lokholak haibadu aduna ngasigi dedumba Elite TV gi Test of Cartoon gi mahau matanga solution jere ming tabiri basing bom kana khurum jabaga loinana kanena biya thangi jeri pine birisi